Brown sugar kg aniga konana fakiba kuki macha ama special judge and the NPS court na mara leire haina laukthokre chairak tha asagi tang kun humdoida court asina laukthok lagani haidi khurumjari STV pau meeting tabir basimbu taram nokchari pau sandona pizari Brown sugar kg aniga konana fakiba kuki macha ama special judge and the NPS court na mara leire haina laukthokre Chairak tha asagi tangkun humdoida court asina laukthok lagani Special Judge and the NPS court na mara leire haina lauktokraba misak adudi Kangpokpi district ke Ikaw police station na konba Ikaw manakta leiba Langkhong Village tage Lunkhomang haukip chahi nifu apokpa janglen haukip kawi haidi Lunkhomang haukip haukiba chahi listingani kunithoi ke October tang tara mangada Narcotic and Border Affairs ki personnel singna Imphal East district ke manung chanba Dolai Thabi Damaya da Pukhau Terapurgi Jagada Friskin Chatharingai Suzuki SS registration number MN06 SC6133 da lakpada khamlaga check tawbada packet mari da haplaga purakpa apunba arumba kilogram aniga gram kunmari yauram khibadagi fakhibani hari NAB police station na fakhiba adu sample chemical analyze tawbada diacetyl morphine Brown sugar oiram kibani hari NAB police station na commercial quantity da valid oiba license chawdana purambage FIR case laukhatlaga special judge and the NPS court ta YL chatharakibani hari chathakiba YL aduda accused ke defense na NDPS Act ke section 35 amasung 54 ge mathakta laukhatlakliba case aduki mayokta maram chaba evidence amata court ta pukhatpa ngamdabana accused Lunkhomang haukip na commercial quantity da brown sugar puraga chatlam kiba asi NDNPS Act section 21 clause C ge matung ena mara leire haiba takpani maram aduna special judge NDNPS Mona Lisa Maibam ge court na NDNPS Act section 21 clause C ge matung ena kuki furup ke haukip macha Lunkhomang haukip mara leire haina laukthokre court aduna NAB police station ge Osina Lunkhomang haukip tagi fakiba brown sugar logi matung ena dispose tawkhinaba su khanghanke Lunkhomang haukip ta kari chairak pigani haiba tha asige lakliba tangkun humdoida laukthoknabagi matam court asina lepkhre Khangabok amadi tenthaga faunariba arong turel maril gi aroi badage eco path amadi kharung path ka tainariba ringban gi lambi asi ising manungda laikhibadagi pathorakpa isingna lawfam singda khusem gi ising isau thoktuna awaba mayoknare haina lawmi miyamna awaba fongdorakli ising pathorakpa asina maram oiraga Khangabok part 3 gi bihu lokol khong makha lokol sangai makhong lokol Khongnang macha makha lokol na chingba lawpari lising amagi mathak yauna ising thumjan khibadage lawmi singda awaba oire hiram masiga mari lainana lawmi amana haukiba chahi dasu ising gi ichaw asina maram oiraga fau lokhidabana lenga ki mari lainaba authority na mityeng changduna lawmi singi awaba koknaba hairiba Kharung Path amadi Eco Path ka tainaba ringban asi semduna lawmi singi yaifanaba hotnabiu haike Tentha phawba chaliba Kharung Path ka tainaba asida isingje hajilakna hakum joi khoi phawlok chakhidre kumsi joi singje hajilakna sing chawna law subo yajadre aduna government gi authority singna miyeng changbidna akhoi parja gi awabse amuktan kohan biu haina akhoi hajari Republican Party of India na Manipur da President rule thamba pamde ingtap na miyam ge lengak leiba pami haina Republican Party of India ge National Secretary su oriba Manipur State Committee ge President Maheswar Thongnaujamna haikre kai sampata leiba RPI gi office ta pangthokpa paugi mifam aduda Bukramam Aristotle RPI Manipur State ki General Secretary Administration amadi RPI Manipur State ki VP Maibam Rosni Kumar su saruk yakhi mahakna makhatana handaki July 13 dagi haugadoriba parliament mifam asi yamna maru oi Manipur gi oina mifam asida ruling party amadi opposition na amata oina chap manana Manipur gi isuda wangang biu amadi thokliba irang asi kanana chumbano kanana lanbano haiba achumba puthokpiu one agenda da IDP singi isu amadi free movement athubada puraknaba
hotnafam thoi madu nattana political gi khudong chaba launaba hotnabagi matam natte ahanba parliamenta ngangba yaba MP kayana ngangkhre adubu thabak oina onthokpa leikide press ta ngangba adu khak natana issue asi loishinba yaroi parliament ki on recorded ta leiba ngangkiba sing adu thabak ta onthoknaba MP singna hotnafam thoi haiba wafam thamki Manipur se peace thuna lakpa adu at the same time akoi stable government ama yam thuna form tawrakan da Manipur tangdu leitana leibaduni aduna akoi party gi stand du muk chapmana leigani aduga akoi minister gi side gi chapmana ba stand du akoi na aina koina haizariba party gi side gi haizariba ISAS national secretary oina haizariba akoi gi stand se chapmana ma haksu leigani haizani akoi political da akoi gi party na si pukhat kre haraga press conference to oga parliament tang putu oga loigi bataraga di hauki ba ningjing biram bayai puthok piramba ruling na su opposition na su phaja ba wahi kya parliament ta puthoki adubu loina kada di follow off tawdabanina thabak oina pangthoki di implement tawgide akoina pamidi kaino prajana pamidi kaino implementation duni thabak oina onthokpa duni leibiriba ruling opposition na su irrespective of the political party akoi gi party politics tawdabida real agenda da aseng Manipur da thoiba scenario se puthokpiro culprit se kanano victim se kanano se haibiro aduga adugi mathak to da loina kanda aina puthok mafam do parliamentary democracy set pam on record changi bo oibanina adugi thabak to kari stage yaurage komaina ta koi implement tawbani karamba koi 100 mangamdraga su 170% bodi komaina koina thabak ti implement tawbani haibase sidang hana focus tawbiyo haiduna miyam praja gi mahut sinjaraga ain koi ki site gi su koi request tawjari miyam da Athuba matamda fibam ama natraga amada upaya ama tawduna anauba laingak ama mathang thagi Augusta suksoi soidana semlagani haina Ketrigau ACG MLA MD Nurul Hassan na fongdokre wafam asi Kanglaipa Women's Multipurpose Cooperative Society Limited na Manipur State Rural Livelihood Mission ki matenga loina na pangthokkiba Village Prosperity Resilience Plan Convergence Mela hongdokpagi thoramda fongdokkibani Imphal East ki manungda leiba Gram Panchayat Taret ki manungda leiba BLF Self Help Group amadi CRPF sing yauna kongba laistrom laikai da leiba Ima Angobi Community Hall da pangthokkiba thoram aduda Kanglaipa Women Multipurpose Cooperative Society Limited के President L Kamini MSRLM के State Mission Manager Binota Loitong amadi Gram Panchayat Tareta के Lakpa Administrative Committee के Chairman amadi Jila Parishad Member Singna Thauram Mapu Singh Oike MLA Nurul Hassan Makhatana Lamdam Asida Governor in Council के लेंगाक अमल लेबना मियाम की याइफना बथबक सिंह तौबदा खुरौ थांगदबा नते लमदम असिदा चही खरगी ममांगदगी पामदबा थौदोक सिंह थोक्तुना लाकलिबा असि महौसागी फिबमदा हंजिलकले हाइना लौबा याय चादा हुंफु तरा मंगादा खुंगंगी लम असिदा नुपी ओइबिसिना इमुंग मनुंगी सेमिटलोंदा अचौबा थौदांग लौरे नुपी सिंगना मसागी हैजबा सिनफम सिंगदा इंडिया लेंगाकना स्कीम कुंट्रा हेनबगी मरोमदोम हिंगजबा ngamnaba amadi chawkhatpa khunai ama oinaba lokhalakpa khongthang amagi manung channa pakhalakpa khongthangni masida gram panchayat singi achauba thodang lai amaromda mahirol dage leiminaraklaba furup singi nungshi sana na hingminaba amana chawkhatpa lamdam ama oinaba athubada miyamda Pamba Manipur gi yaifagadaba NDA lengak ama soidana semnagani miyam gi mapung faba lengak ama laklabadi miyam gi apamba sang thabak oina mapung fana pangthokpa ngamlagani haiki koi asum mela gi numitta khatang thawai yaw koina togi mela loi khaba matung da loi khiogi phibam do ba masum se to haning de leiriba SIC sing mathau phajana togi ai am munna khangjai amadi usu jai loina na SIC sing se mathau na ha po se ikoi leiriba ikoi makai pullaga cooperation piraga ikoi makai amatoina chakminaraba kanda mapung mari faba ngamba dum laba SIC sing BLF sing CLF oigadori bali amade rise se sakul hanbada kendra se sakul hanba kanda apik pa wakhalon isagi personal differences makai do lakna thamamaga public ki interest ta levat ki interest ta mangum da sakat pa ngamba dum laba vision ama adum laba philosophy ama adum laba ikoi psychological bill of ama the car lay Amaromda MSRLM ki State Mission Manager Binota Loitong Bamna pangthokliba Convergence Mela asina lenga ki tongan ba
department singi miyamda fanghangadaba scheme sing adu khunghangi miyamda wahandana amadi matam manghandana khudong chaba pinaba pangthokpa melani haiki nang ngasagi gap to khina department ga khunggang da leiba mayam sig gap to yari mo khaisu khara di ngasi di fulfill tongna ba haibagi kaino ne mela si so aroi banate ngasi form je thagal laga lemhori ba mayam do khina khoi cadre gi khuthang da mayam se khoi amu ka chak tori bani ba kaino se andu mela se semba matam da ta sengna harabadi khoi gi mission gi site gi di zero budget khoi gi mission gi site gi di khoina planning to ba kamaina mela sengani department da kamaina chatkani haibagi khoina budi dum staff ko tanazarga tongse adu akogi site gi zero budget ni masi resource mobilization lai ri ba akogi jila parishad gi horaga mayam panchayat gi mayam adu stakeholder mayam dagi mai mage angam ba haitare ko contribution toraga khoina mela se tongzabani masi gi mela se su akogi district administration gi khuthang do oina khoina sinjaba mela ni Sadvika Wellness Naturopathy and Yoga Clinic ama Ayangpali Mutum Lairakta RIMS ki Hanagi Urology Department ki head Dr. Sinam Rajendrana hangdokre. Dr. Saleja oina mamadi mahaki imung manungna sinduna clinic adu hangdokpagi thauramda Janims ki Surgery Department ki head professor Dr. N. Somorjit, Income Tax Circle Imphal ki Deputy Commissioner Haridas Rajkumar amadi Seizure Communication Private Limited ki Director K.H. Loyangambana thauram mapusing oike. Ngasigi hangdokliba clinic adugi matangda Dr. Salejana Center asina maruoina sarugi anaba khwangkhu amade nerve ki anaba sing clinic asida lairiba khutlai singe matengna miyamna layeng bagi khudong chaba fanghangani haiki Singdi acupuncture, hydrotherapy, massage therapy, panchakarma, diet therapy duga yoga therapy ga osteogi ayamba cases singdi dum yeng bangam gani aduga lifestyle disorder singje obesity gumba hypertension adegi diabetes na ba PCOD PCOS ayamba na dum Department of Science and Technology, Government of Manipur na senduna Innotech Fest 2025 haina mingthonduna ngasidagi Mahiroi Singh Research Scholar amadi Innovator kayana saruk yaduna Imphal West ke Takyal Patalaiba Manipur Science Center da hogdokre. Hogdokpagi thoramatu da Additional Chief Secretary Finance Government of Manipur Vivek Kumar Degwan, IAS Secretary DIT Government of Manipur TH Kiran Kumar, Executive Director Nilit Akampet Government of India Professor Dr. Yumnam Zenta, Secretary Science and Technology Government of Manipur Kengu Juringla amadi Joint Secretary Manipur Science and Technology Chingakam Sachi MCS na Chingbana Athoiba Mithunglen oina saruk yakibaga loinana Science and Technology Government of Manipur gi official amadi Mahiroi kayasu saruk yaki Thauramga Mari Lainana Joint Secretary Manipur Science and Technology Chingakam Sachi MCS na ngasi thengnariba malemgi technology lamda ahong bakaya lakliba asida lamdam asige angang maru oina mahiroi singda mamuttana khanghanabage paikhatpa thoramni masigi thoram masida innovation idea challenge exhibit robo design amadi spot painting competition haiba hiram singh asina mapung oiba thoram amani innovative idea challenge haiba asida atopa state amadi manipurdagi team nifu mathoina registration tawrakpagi manungda team kuntra selection tawduna ngasi stall hangduna sarukyari exhibit asida agriculture technology amadi robotica mari lainana stall asi hangduna miyamda khanghanbani masina haugalakliba angangsingna maru oina mahiroi singi tungi punsida mapung faba amadi masak thokpa entrepreneur ama oiraknaba hotnabada achauba platform ama piba ngamgani haibagi thazaba lai haiki Robot design hai na koi innovation hub ki ground floor da angang sing various school students mayam adagi Sishu Niketan Ramkrishna Mission adagi MTU MIT adudagi akoi participants mayam yauri madudagi akoi na best students akoi khangat laga makoi dasu akoi na kari hand holding pi bayagi department ki site agi akoi na moibu mentoring hai tare ko platform akoi na ama provide to zaben
CRPF Group Center Imphal-gi DIGP SS Anil Kumar Vardwasna luchingduna langjing achobada u characha marom thakre. All Age Home Lamjing Maira Club amadi Lamjing Maira Women Organization langjing achoba punna khusam naraga pangthokiba ngasigi u thabagi thauram maduda CRPF Group Center Imphal-gi Commandant Padmasri and Kunjarani yauna atai CRPF ki official langzingi club amadi Maira Paibi gi luchingbi amadi Leikai gi miyoi kayana sarukya ki ngasigi u thabagi thauram maduga mari lainana DIGP SS Anil Kumar Vardwasna akoibagi fibam ngak senbagi pandamda CRPF Group Center Imphal na maru oiba thaudang lauduna ngasi u thabagi thauram asi pangthokpani haurakliba nahasingna lu henba kunai ama puraknaba hotnabada angamba thaudang yabiyu haurakliba nahasing asina nation asigi achauba yumbi oheugadoribani masa mau faba kunai ama oibada nahasingi thaudang chawi haiki Justice Sudhir Agarwal na takiba rai amada government employees singi macha sing government school da mahaitam hanba compulsory oigadabani haikiba adu thabakta onthok piro haina Socialist Party ge National General Secretary Dr. Sandeep Pandey na thadorakpa cherol amana lainga ki pukning singsilakli cherol asina makha taraduna kumja listing ani tara mari dage listing ani kun mari fawbagi manungda lainga ki school listing kun manga hena thingjin kre Lainga ki school sing thingzin bagi thabak asi makata na chatharaktuna yamdraba atai school listing tara dagi kun taret fawba lakliba chahi khara asigi manungda thingzin khibagi akiba lai haidi masti pumna mag asi mahairo yangkai sudaba nakna na leiba lainga ki school sing punsin bagi khongthang ama lokhalakpa asi dagi thoklakpani Lainga ki primary school singda tamliba mahairo singi yumga makhoina tamliba school aduga yamlabada kilometer amadagi hena lapnaroidabani haibagi government masamaki rule lairiba asi mahairoi masing yamde haiduna naknana leiba school sing punsinduna chalairabadi kilometer amagi manungda lairamba school adu mahairoi kharagi oinadi lapthokhiba masana tabani Pumna magasi India ki constitution na piba right to education book khongoi nabani maram aduna kumja listing ani tara mangada Justice Sudhir Agarwal na takiba rai adu thabakta onthoktuna government employee khudingmaki macha singbu lainga ki school da tamhanba compulsory ohenbiyu haina appeal tawrakli Husikatemba break amatang longminasi Chahi nifu hena babina haiba maming asina anala yengi lamda thazaba quality leiba amadi cheksin na honabagi khudam oiduna lakli diagnostic tagi hauraga multi speciality hospital amadi cancer care fawbada babina na mangzil thaduna lakli haujika muk makhata na changsilaktuna mayamgi mafamda kodol tamjari babina Institute of Nursing Manipur Nursing Council nasu recognize tawraba matam ga chunarba classroom advanced lab sing leijari babina multi speciality hospital amadi AOI babina specialty hospital da clinical training fangbiyo expert faculty nupa amasung nupi gi tokhai hostel sel yamna chandana babina hospital amadi khongbu oireba institute sing da thabak tawbagi khudong jaba supizari hauzik admission haujare suknatagi sit nipu khaktani ahan balakbada khudong saba pijagani babina Institute of Nursing Nurturing Care Inspiring Growth Sajiwa Zel Road Khabai Soi Imphal East Soccer company gi crown maker wheel chahi yankhai suraba soccer company gi crown maker wheel hauzik market ta phangbiragani mahaw yamna leiba pisu yam chawba crown maker wheel saman mayam su mahaw yengbi crown maker wheel Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Offer Canberra Industries Thamabun Mesnam Lekai opposite DM College the Lebanon July Taramathu degi kunmanga fawa yam chawraba offer mam pizari madudi school bag ani leibada bag ani hapchagani amadi bag ama leibada 20% off pizari miyamna su yana khangaraba Canberra school college seminar workshop sports airbag traveling bag rank on chingba loina phangbigani loina school singi oiba apunba uniform su phangbigani amasung uniform akal khudingmakki apamba design da customize tawduna order tawba yagani
Free plastic surgery consultation camp at Caesar Hospitals, Langol from 12 to 19 July 2025 in observation of National Plastic Surgery Day 15 July. Patients with congenital defect, burn and trauma injuries, post-burn defects, cancer reconstruction, etc. may avail the facilities. For details, please contact 9007 9007 94 or 9611 609611. Honglagli punsi ki lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Break ki matung makha tarakpa pauda Chatkiba July 18 Nagaland amasung Myanmar anigi ngamkhaigi sarukta leiba NSNIM CRPF amasung Alpha IG camps singda Indian Army na drone bombing chathakiba adu Socialist Revolutionary Party Sorepa Kanglaipak na condemn tawi haina lub asigi Publicity and Organization Secretary MC Yaifabina thadorakpa Cherol amana haidi Cherol aduna makha taraduna tamthiraba thawong aduna Indian forcing asi minungsi khangdaba amasung terrorist ke lichar adu uthok chari hari drone attack aduda Alpha IG Lower Assam Council ke chairman Lieutenant General Nayan Asom Brigadier Ganesh Asom amasung Tikendra punsi lomki hari makoi ahumna laikhidabada thamoi sokna nungaitaba phongdo I hari Makoina churamba revolutionary ki mairi amadi haugatlamba mai adu mutpa nairoi hairi makoi gi thawai singna ing tapa pothaba oire sanu haina Cherol asina makhatari Nungba AC ki MLA Dinganglung Gangmaina None District ki Chief Medical Officer Dr. Azin Maringmaiga loinana Khopumgi Primary Health Center ki fibam yengsinkre nauna sariba staff singi quarter Athuba da loishin binaba mari lainaba contractor da MLA na khanghanki Assam Rifle None Battalion na handak ising ichawna awaba taraba Khopum Valley gi gathau amadi duithangjang khulgi awa ana taraba miyoi singi mateng pangkhre ising chawbana maram oiduna thokpa yadraba miyoi sing mafam chaba yenglaga laihankhre atek akai thoklaba yum sing semjin baga loinana chingning khaibana maram oiduna sokhalaba yum sing semjin ba amadi sengdokpa gi thabak chathakre Wahengbam Laikai da Laiba Princess Jewelers da Lupa Lising Nifu Romgi Oigadaba Sanasan Amaga Chaning Manga Huran Kibani Haiba Nupi Ama Imphal Police Station na Fabangam Kre Court na Numitara Mangani ge jail da Thambagi Ayaba Pikre Wahengbam Laikai dagi Kevin Wahengbam Kauba Misak Amana OC Imphal Police Station da Wakalakpagi Matung ina tha asigi tang tara tarukta Wahengbam Laikai Auto Parking Manakta Laiba Princess Jeweler da Yungba Matung Numit Yungba Matung Pung Ahum Rom Tabada Masak Khangdaba Nupi ama laklaga Sanagi Kudob Amasung Lik Laigani Haina Puthoklaga Utpi na Bahiraki Sanagi Kudob Sing Yenglaba Matung Kudob ama Khalaga Kudob Aduki Mamal Hotlaga Khanghan na Bahirakibani Kudob adugi mamal hotlingai cherakta nupi aduna mahaki oithangba kutta kudob ama lotlaga mahakna purakiba handbag aduda hapchinduna leiramki hairi ahan bagi kudob adugi mamal khanghanbada GP number PU sel tharaknaba mahaki mamanabi amada haikige hairakhi maduda GP gi QR code photo kaplaga dukandagi tuminna thokibani Jingnabadagi kudob hapagi tray check tawada kudob amma walam ki haina wakatlakibani Imphal Police Station na case ama lokalaga spot verification amasung Princess Jewelers ke amadi anakpada laiba CCTV camera footage singda lauraba matung Imphal Police Station amadi Wangoi Police Station ke apunbana Paubitek Mayai Laikai da Laiba MD Nizamuddin ge yumda thiba humbagi thabak chathake maduda Paubitek Mayai Laikai dagi Sakina Allies apikcha chahi kunipan apokpa MD Nizamuddin chingna badagi detain tawraga Imphal Police Station da purakhe verification chathabada hariba kudob adu mahakna lobani haiba masana yazake police na chathakiba investigation ke report Chief Judicial Magistrate Imphal West ki court na Pikhalak kibaga loinana numit tara mga judicial custody da court ta haizarakhe CJM Imphal West ki corner investigation report yenglaba matung amadi miyoi asi habitual offender amasu oiduna
pre-judicial activities ta chenabani haiba khangba ngamle haukiba chahi lisingani konithoi da NDNPS Act ki makhada mahaki mapuroi baga konana fakiba laikre masida natana case singa manaba offenses singdasu chenai haiba laibana judicial custody da thamlaga makhatana wahang pahong chathabagi tangai fadaba lai maram aduna tha asigi tang kuntra mathoi fauba judicial custody da thamnabagi ayaba CJM Imphal West Court na pikre haidi aroiba maroiba pau amuka na pizari brown sugar kg aniga konana fakiba kuki macha ama special just NDNPS court na mara laire haina lauthokre chairak tha asigi tang kun humdoida court asina lauthoklagani haidi Kuzik fabagi oina ISTV na pizza ba pau matang asida losinjare meeting tabir ba pumna mapu